HOUJIK LURABA Matam ASIDA Eikhoi Mashel Awai-Akhum Tounabagi Mahut Ishagi Thoudang Mashak Khangna Pangthokpagi Matam Oire HAINA LANGTHABAL Assembly CONSTITUENCY MLA KARAM SHYAM PHONGDORAKLI Wafamasing ngasi LANGTHABAL ACG KARAM Khulda MLA Local Area Development Fund gi Makada Paikhatpa Chawkhat Thoudang gi Project Ahum Yamda Khusinaba Kamari Leidana Pangthokpa Thoudamda Mahakna Phongdokhibane Karam Makha Lekaida Nauna Saba Community Hall da Pangthokpa Thoudam aduda MLA Karam SHYAM hai Chahi ama helaba iranga sina maram oiraga miyam gi apenba amata leitre oirakliba fibam masida miyam gi pendaba kholau lengak pairiba minister amasong MLA singda laurakli miyam gi apambade iranga sige warushin ama puraktuna masa masagi maramdamda mausagum nungaina khunda dekta duna leiba asene HOUJIK ase lengak pairiba aikhoina ngangba wa miyamna taningaktraba yamna aruba fibam amada laklabane Oirakliba fibam asida Eikhoi Mashel Tounabagi Mahut tangdu leitaba fibam hanzilaknaba Eikhoi lofam thokpa Thoudang sing thabakta onthokpagi matam oire natrabadi tungda akaiba kayamarum lakane thokliba irang asigi warushindi wari sanabana oigane lan tauraga tungkoina chatkadaba warushin amata purakpa ngamloi state asi kanbada Eikhoi khudingmaki Thoudang lei masi khangna thabak tawba chumgane Thauram aduda MLA Karam SHYAMna makatana hai ngasi miyamda khusinariba chawkhat Thaurangi project sing ase komja inglisingani supna kunni thoigi matungda paikhatkiba ngaktane project sing ase chawrakna lupa lakh humfurom gi mayada changna paikhatbane HOUJIK wangang bagi mahut thabakna utpagi matamne ACSC ki chawkhat Thaurangi thabak sing makatana paikhatkigane ACSC ki manung chana laiba lambi thong amade ising chada chama miyamda mapung fana phanghangani haina mahakna makatana phongdokhe ngasi MLA Karam SHYAMna miyamda khusinaki ba project sing adude lupa lakh 13,000 changna Karamda laiba lainingthau nongsabagi sanglenda nongna saba amaiba amasung amaibigi sanglen Lupa lakh 9,000 changna fencing khaba yauna nongna semjilaba Karam gi sanabung amade Karam makha lekaida lupa lakh 13 changna nongna saba community hall ne Manipur kai bisu yaroi kai su kai roi aduga last solution de akoi wari saba natana alternative means lairoi lan kapnaraga lan hatnaraga adumak lairaga solution porokadaba natte akoi Manipur prajabu adi Manipur gi ngamkhai bu kai be adaba Manipur gi ngamkhai kai loina lepi ba akoi Mashel gi marakati ngamninge na punga ngamba chaininge na pungchai chaiba chafu kai raga kwa harawe du thokadaba mongda kalak pena ngambse sina kai solution poroi kanaroi ai gi responsibility ai gi daita akoi khodimak loina lairibani laibakse kannana bohana bakanda aduna maitai yamna puksel pikwa jati nate mabuksel sauba minungsi laiba mathauna maring jen laiba jati ni aduna maitai na pangal kalakana Manipur gi apun masaktam nga aglaigani